Hauzik makha taba pauda National Highway singda Maitei sing chatpa yadana hauzik fauba athingba thamlibasi Leingak na Touge Haiba Yaona Touhallibani haina imagi mairagi President Thokchom Sujata na fongdokre ngasi palace compound da leiba iboy ay masumang lila sanglenda awang sekmai kan manupi imagi maira amadi Manipur International Youth Center na sinduna miyam ngi mifam pangthokre Thoramaduda Thokchom Sujata na makha taraduna hauzik National Highway singda maruoy na Maitei sing chatpada security na ngak senbibagi mahutta makoy no oina thinglibasi Manipur amadi Center Leingak na Touge haina Touhallibani ngasi pangthokkiba mifam asida maruoyna National Highway singda mapung oina sathok sasin tawbada athingba thamliba lanjainariba sing masagi mayumda hanjil hanba amadi Leingak ka kuki militant singa chatnariba su handokpa haiba sida maruoyna khanaki Mifam asida miyamgi oiba warep lauraga Manipur Leingak amadi India Leingakta khanghanduna logi oiba mateng lauragani haiki Highway free movement ohendaba adudagi relief camp da leiba singi matangda agenda ahum thambani ado masi sarkar na tasena tawraroi na tawdabagi moni maramdi city national highway sidi any group any community leiba myam sigi leng otpada sumaina thamamba haba pose tasena center amasung state na thamgen thambani aduga buffer zone su akoi gi leiriba central force sina nga aga chalan gadra haraga moino ina tingba thambani aduna maram oiraga masi gi yam pendabadagi masi mifam phamaga hayeng sarkar amasung center sarkar da gumba khara dangde khoi leiriba khumngasi punni nariba organization atopa club mera paibi sangsan myam aduda adu lai myam sina nga horen resolution ama lauraga tawam thokpa thawdang khara ain gi len thongdo oiro amado oiro adu changjan aba haidana phambam mifam